Ngarang Wangbal Gram Panchayat ki Manung CHANNA LEIBA UYAN MAMANG SINGDA LEIBA IBUDHOU NONGDA LAIREN PAKHANGBA AMASUNG IBENDHOU LEISNA ki KHUBAM YEIKHAI THINGAIRAMBA AMASUNG THADOKLAMBA ki THOUONG adu Federation of Indigenous Peoples Democratic Movement Fidm na Akanba Maong Da Condemn Tourakli hiram asiga mari leinana Fidm na thadorakpa cherol amana hai thaudok thokfam aduda Fidm gi President Wahengbam Santa Maitai Organization Secretary Maikam Nanau Maitai amadi Fidm gi thomi sing chatuna Yangsin Khongchat aduda Putra Sanglen gi angom ningthau angom poireiton Laifam Len asigi Secretary Huidrom Dizen Laipu Khuman Thoiba amadi Wangbam Grand Panchayat 21 gi Pradhan Nongthongbam Somarendro amadi Ward Member Singsu Saruk Yakhe Maitai gi Laifam Singda Yekhai Thingaiba gi thong kaya chatharakliba asi matam sanglakle Fibam asi yaruklaba fawba phomnaiba singna tumin leisen bahaibasi laibak thibani Nongda LAIREN PAKHANGBA haibasi kanglai pakti hana ningthau oikiba lai aduni Thong asi ngasi pangthok khiba jenghong bagi thoram asi atamnana tugainana ba onarakpani haina Fidm na lawi sanamahi lining chatli basingi khalaga sanamahi zamgi asi religious minority status libina ba lenga ki pungning su chingsilakli